Jiribam District thokhiba irang aduna maram oiraga houjik yamna sensitive Oiba Mapham Oiriba Leingangpokpi Police Outpost ke akoiba Mapham singda Committee of Civil Societies Kangleipak CCSK gi thoumee singna hakthengnana chattuna yengsinkhre yengsinkhre aduga mari leingana CCSK gi President Jitendra Dingombana hai Jiribam District ki manung chenalaiba Leingangpokpi hairiba Mapham ase irang asina maram oiraga yamna sensitive Oiba area ama oire Mapham asida maitegi yum humfumanga rom leire adubo Mapham asida leiriba sing asigi awat apa amadi khudong chadaba sing lenga ke mari leinaba singna yengsinbiyo Mapham asidagi kilometer manga rom tamak chatlaga leiba wakong hairiba Mapham adude kuke kulai paiba singna nongmei toina kapshilakudagi CRPF ke personal singna ngaktuna leire nakalama romda Jiribam District Hospital da Paikatliba repairing ge thabak sing athubada lotion hanbiyo amade awat apa khudingmak men khatnaba hotnabiyo hainaso mahakna makata na mari leinaba singge pukning chingsilakle Rasida hek tang ahumdagi thokdoksi tholobudagi ngasi fawbada ekogi mafumsida leibiba police ka leibiriba mayamsina akoi mayamsing ngakna namagdamukta yamna kana banabibagi akoi pawdam akoi thingnajai